Chahi asigi April amadagi hauduna census pangthoknaba thawranglakliba asi Manipurgi oinadi pangthokpa thingnaba Khundrakpam Assembly constituency miyamna ngasi amata oina warep lawkhre aduga mapandagi changsilakpa mitop miyancha singna lamdam asida 𝐀𝐀𝐋𝐘𝐈𝐒 piribani haina campaign for just and fair delimitation 𝐶FD gi convener Jitendra Ningomba phungdokpa maruoina ja aikhogi mitop miyancha singna lamdam asigi ingtapada 𝐀𝐀𝐋𝐘𝐈𝐒 piribani haiba wafam dunoja mayamna su pamnariba census asi pangthoktringai gi hek mamangda NRC National Register of Citizen gi kano se wafam se han hek pangthokpada yamna ma akaiba oigadra ja asi hana pangthokpada kari akaiba oidoino mayamna pamnariba thabakse tawbada kari akaiba lege tawbodo haiba wafam dunoja kari wafam phungdopini tawgada power structure sida akaiba leitragadi ahoi law nebako National Register of Citizen haibse law amaneba India gi bill amane ek amanebako adugi ek tu sanaba matamda All India da sanaba haugiba state su yaure ko adai Manipur da sana law na sanaba kana tawri leiriba mayam sing sanaba matamda Manipur da leiriba problem sing ase khoigi mayam sing asina solve tawgani haina khanba taragadi madu ka thokpada khoigi maikei kaisu ayat pan natraga nungai tabam ta leibam thokte leisu leite tawaina hari nebako tawgadabadi khoigi ek tu semiba ek tu pass tawriba law du sana leba government tu nebako ada moina semiba potu moina tawtabagi maram si karino haiba sineba luri se manung si issue je ada masi luri si oitargadi makoina sigi marumda saitheng phangiba mioi sing khara yokhatlaga thami haiba se masi adum masagi anumana logic na dum tajaba pot amane ko ai haijeri se ko adugi pot myam sing ado law duna chanara ko matamda ain duna chanara ko matamda effect tawgadaba group khara mioi khara natraga posak khara haiba sida yaubra haiba se akoina singna ningai oire ba hojik leriba pot asida aduna step 2 thuna lokhatabagi pot ama lakpra haina khali aduna haiba posing ase Manipur government dagi sungan assembly da adu khanagiba mate ama thengna ba yawi haiba problem sing ase ya khogi population commission da khogi Manipur gi census ki keno da department da khangal lakandu da Manipur government gi oiba mai keno sima wari ama larok na bu hona pa yai haina CM na phongdoki ba su lei haina ai khale ho an mai tawna masi kari lake na yengba tabani natra akhoi miyam na pami posing asi government tu akhoi ga tawrokhu matam da akhoi na pura puri mukna da na kaidodana laibi yaroi da pot amasu adum taja tholakani ko adu laiba mayangi iho asisu kai lake adu masi hata tawbi yaroi da soidana karigumba ama tanja ama yanariba mayam stakeholder mayam sing asi government ka lariba mayam sing asi ga soidana solution ama idi purakane na khali ai yam kanna masidai da magi technical oiba area mayam sang draga su ko lariba pol mayam sing asi adumaina soidana yanaba magi makhada lakani ye we thosu tawu tawrasu yanaba amdi soidana laine na idi sumaina dum khale Thagacha Makata Namulak Jage, Lengaki Tribal Affairs and Hills, Amazon Manipurgi Tribal Development Cooperation Gi Chairperson from Asi Deputy Chief Minister 𝐶𝐶𝐾𝐿 Sinarabasu, Hauzik Lady Bawatok Singh Asina, Maram Oiraduna, Mahana, Infalda Station, Tobang Dabadagi, Miamna, Amazon Marilena Ba, stakeholders Singna, Mahaka Unaduna. Loisang sing asiga marilay na ba maruoiba isu sing tatok tasin tawbagi kutong chaba fangdre haina Indigenous Peoples Forum Manipur Food Hills Naga Coordination Committee amasong Manipur Naga Youth Organization na Chief Minister da aiba mapishan kre haba wafam duneza wafam siga marilay na ikogi pulap oina haijaning wafam se Imphal da laigedaba minister da TA amasung health ki portfolio se PBO haiba wafam dune leiriba wafam se dai khogi matamatam gi oina lawgadaba decision khogi chief minister deputy chief minister 𝐶𝐶𝐾𝐿 ne Imphal da laidaba na maram oraga khogi matamatam gi lokhat kadaba thabak thoram sing amasung matam chana lawgadaba decision sing dugi matang da khogi ahoba mayam leire haiba wafam dune khogi Indigenous Peoples Forum Manipur Food Hills Naga Coordination Committee Manipur Naga Youth Organization na phongdoraklibo wafam se oja wafam se matang da kari habining oja masigi matang da haiba taragadi hojik lariba deputy chief minister mana magi leiba asigi state asi konung oriba magi station da leibangam da haiba se
masi masada kari apprehension laibagi no khangde lening da bagira kanamta na disturb tawbagi wafam di leite hojik laiba posi da ko matam khara tension wangi calling matam da du adai na kharami adagi den hojik ti tongan understanding mayam pora matung da lebak si deputy cm bau oire adu da kari gino adu bau oire badu da sidal laiba da man laibai kudong chade ko te na mayam na uri sina karam miyeng dagi laiba kudong chade na uri bano adu ga man uri ba miyeng sina karam lai uri na masi ai I confused over area ma lady hojik lady report me am sing ase imphal da hojik everybody is safe imphal manung side da kanamta hojik laiba ta hoi rowdy elements tongan ba gi magi crime gi tongan ba angle tongan budun amani aduga maside da safe oi da ba keno ama ta leite na idi lawe ko aduna side da minister gi site gi su tongan ma pa mayam thangre ko aduna si mayam side da masana safe oi de na khali sina karino aduga karamba angle na shape ohelo na khali no haiba poto sim deputy sim amasi ai khanbada kitang wai maram masina lairiba si yam thuna haiba masana haiju masa hairak patabani magi lairiba manipur tribal makal me am laibani na ko lairiba tribal me am sing asigi magi whole kanu du in charge paira kandu da mayam sina laga unaba phangoi da jaga da natra kai guma diesel lobo ka phangoi da jaga da sum leiraga di madu masana magi claim taruk patabane ko madu akoina loinamuk eta negative kanu da yeng busu yada ba leyeba ko aduna lairiba sing ase akona solve tawnu hona ga da bani mana lairiba pos imphal da magi keno si appearance leiba yana ba leiba ngamna na ba madi leina na ba ma masana hona ga da bani marani being a deputy chief minister of manipur gi deputy chief minister moina kashu khoi shida kanamta na bias leite na kanamta na masida deputy chief moi ba kanamta na yadi haide na hoji action kaimta kai kari go mkhang mo menam ta leite na shida leiba matam do ko ado kari gi noi du di khoi haiba ngamdre masada kari apprehension leiba no haibu haibu ngamde yam thuna imphada lera kan session thor kan mayang gi apunba keno sing ase minister sindokpa pham sindokpa du di chief minister gi prerogative te lei hairaga su tongan ba magi level me ama sangi bani na madu madi akhoi na politics angle ni na kut thamningdre but adubu leiriba mayam na haibu si lale haibu su yada ba leibani na masi yam thuna appearance lehna ba hona ga da bani haibu sei smai tham sei thaga che uja